Handak numit kharasida Boriska hena thoishna hoiga loinakre kamdawna loinakriba asuk thuna Borisna tawriba mayamse ubada sana halso ipenda penjabadawna tawri Borisna senduna khudakta thoishna bo atopa hospital amada admit tawduna thame Boris sana halda haire baba adude ai muk chalugi hoi chalo icha sune chinda chinare tawrisi angamba mating pangnabanida sigidi thoina khanbinu da baba phare thengan nangsu hanjar Boris hoi haiduna mangak tunom lai thoishna da mukon sinduna thoishna ai muk chalugi thoishna Boris na magi damak tawriba mayam se ubada khumning dress upai leite tapna khumlei hoi sir Boris mafam dudagi thoklei ngasidi mai thongdo momon minok ama tamlak padawna tawrari sanahal taplapna ibungo se onthok na tapkreda bidyana baba mabuk yam phabani sir se ing tapaga office ta so sir gi lemba khulem sidani staff ki mi khaina mahi ngangnari se hekeng bada smart oiba hoine yam tappi mabuk su dum phaba mal tappane som loinara khang asomna orisana duna le adubu thoishna de ani du ki wari du da changde WakhaL amada mangduna le MANGLAN amada somda mekiras mafam du yore gari du khamaga imungrom da changle malak pa ubada angang sing taha thokle Alex kai lege sir mathak room da nupa amadu de kam dokre sir khap la horbani kuido mantre mekiras khumlaptre khongthang du thuna thangduna stair du kakhale aduga kachin ithang thangna leiriba room adomda lai room gi thongdo hangdoktuna changle Alex to laptop mamang du da famduna le mekiras changlaktuna Alex kina kanda lepe aduga khazik pakthaduna laptop tu de yengle video clip matek khazik chapna yengduna leram video du da tari badu yengbada nungai taba video matek kharadi yauri mekiras taplapna nongkhale aduga nakanda khajik chathokduna leptuna leikre Alex video du mathang yengle mekiras marak thattuna minute kya muk sangi yam sangi sir pung mari makhai mu forward tawraga yengba yadabro yam chappe koiba sir okay asomne Alex video do makhasom yengi video do aron athopta nambagi video oibana wana nambagi clip aduda mami tari Yaikhom Monica bo phaduna purakpagi matang yorakpada video du post thamduna mekiras ta haifet onsinduna sir abemgi matang yori mekiras tapna changsele Alex so video do amuk resume tawduna thare nupa khara khangpok sangi mapanda famduna wari sanari badu video du da kabak di tari nupa amana nungbu nungai dene ngangse maran ka shule zadabi nakandagi nupa amana amo mawalaw deda icha ina magdinate kashu phaude ai khoishu mahaw mutang ba yaina hera nap chadaba angang sigi maran bu kai lege ne ha kai lege ba thingen da taina ba ngamtraga nasi khong da tainei dun mana tawrise ai di sungya yaningdi nupa amado saurangna na haire na thibong nei khoin thaga wana mi ngangi ne heloi macha amado so fingale na thibong kai di kaino adugumbu wadu nganga aingoda lawai macha di kaino nangni ni lawai de nakandagi phamduna leiriba nupado ani duda chehattuna haire tainde kaino ne lamhang sida khana reisibu nasaga du pakhat ba phawdro tanja duda Yaikhom sang dudagi thoklakpadu ubada sanaramba wari singdo tumin leikre nupa ama fuk hawgatlaga sir hikoisu mahau tangba yai kaino khara tangjaba yagadro yai kaide kuirano nupado nokmi ga tawduna manung changkre mekiras madu ubada mamit tu I kar kapning basu phawre mitmangda machan nupi bo nawhauna na ure machan nupi na piklingai mangonda haikiba wasing ningsingle laisabi pungkak pharakpada mabungda kebadu so nawhauna na ningsingle mekiras mamitto tapna ushinki masagi asawbadu khasik phathaba oina Alex mekiras ki matawduda video du post amuk thame
Mekiras nakongda Monica na hairamba wasingdo tarakpagum taurari. Yambo, ay landabani. Makoy yam pattabani. Yambo, ay nakoybu tadokduna chatningdi. Ay chatningdi. Ay bomta pasin piyu ba? Mekiras mamito tapna pangthore. Masado ifun fullabani. Adubu ma thauna hande. Resume toro. Alexo video do amuk resume tore. Paikhom nupa sing do onsinduna. Ase ingna thamba yade. Ma hingna thamadi aigi thabak khuding ayit pa pidoribani. Khange ko. Nupa sing do hoi haiduna haire. Asum na ngahakki matung Monica bu chinglaga puthore. Masado yengba ngamdre. Mekiras yengba ngamde. Paikhomba Monica ki manakta tapna kunthai. Thot laubi nangsi nungai tine. Nabung yak taktagi awa phumda taribani do. Nungai tida. Si haiduna Monica ki mamaida tapna nanbi. Monica bu hogat halle tapna sonthangna Monica na hairi. Ai bong ta kan biyu ba. Ai bukan biyu. Ya bong. Ai bukan biyu. Ibong kan biyu. Oh, nungai tida. Kan biyu hairo. Kan bigi lao. Kan bigi. Si haiduna Monica bu konsinbi. Aduga makut namana maningda tingthoi. Tingthora iba makuttuda. Nupa amana paikhomba gi khubakta pocket knife tupi. Paikhomba madu lauduna kolamba Monica bo tapna inthoi. Aduga thangduna Monica gi mamai mayada pusinduna haire. Sise. Tinbada nagadra. Yengsiro. Naina di hairo. Mina di naya. Chumilali. Umta yengsidana. Monica kable. Adubo wadi nganglakte. Paikhomba na. Shibase. Amuk hana. Halagti sohini. Taibang pansidam. Ado. Sisu changying tausiko. Si haiduna Monica gi pukjep adomda thangduna thile. Monica gi machindagi I khara thogle. Aduga mabukdo chetna paisinjai. Paikhombana. Chalobudogo. Aroi boina magi janabago nalo. Adugane. Aina ibudu gawi yade. Tanjadu da paikhomba camera namliba adomda yengai. Aduga khunjal du kalapna. Hoi, asamim nei ne. Hoi, kana le. Asim jadano. Video do matang do da loishin kre. Mekiras madu yenglaga taplapna. Kaino blenga gorisina. Video si lurira clip sina yadrira gyanta dresser. Phare. Atoba dargar dadi. Hojigido copy tawshinduna tham. Alex video do copy tawshinduna thamkre. Clip se kai dei bangaino. Inak nakpa irai laiba jaga da leram. Chingya da khangpok sang macha ma leram. Adu dei khoi se changman. Chaphu khara su khinduna tham. Adu wai gi khundu chaphu khara sabra khangdi sa. Khangpok sang do chaphu ngaktan. Yengge haibada yade ahanbadadi. Aisu upa yengbada leibada tak. Leire loinam. Aduga kachin amada makom khumba chaphu manba magi manungda lasingni yumsinduna yarum. Khungi ahalsingsu madu laini kaina thasanaraga leram. Miyoy amana makomdoi khangdokpada khungi awa ana nangni haibra kaino hairamme haibra. Mahabharata panduk machin manawna lotpada khutsu khutlai mapi marosing udaya laga thanamaga Turi laga sirini haibra kaino hajinbagi mawni da maido. Mekiras tomina ngahagle. Oh, adudi laida khra lupchaba kangoiramadar. Hoi, adugumba haibe ai sir. Adunabu asuk sangkraba chahi si machi lengda leiribani. Pastor hoini aga chahi gi puja ga tawe haibra as khangdeda. Mekiras haifet nogle. Alexo wari du liraga nogle. Adoriside. Alex sakfam du khaje khanjili. Pau phangde sir. Kamain doino? Aisu manungda nupa dugi khajik mawng yenguge na changman. Risido masa nungaite na mapanda guli leba chatkibani. Aduda abunaw na urapazani. Abunaw na paubirakpa. Mekiras sora ma hontoi. Aduba wadi khomlakte. Tanjaduda nupa ama taha chensinduna. Sir, mapanda siba mim leori. Alex ka Mekiras ka do wadu da fog hogale.
aduga mapanromda chenthore taha kumtharaktuna yengi adubo masak uba ngamdri kanano haina khangba ngamdri karam kanda leramino sir aina mapan thokpani aduda ven amadagi indhare aishu kidana manak phawdi changlamdri sir hoida pau tamba dum chengkhale Mekiras wala ngangde asiba hakchangdugi manak tamna khongthangdu thangba hawi aki akhang leiba Mekiras natte na chungde akiba phawde Alex Mekiras na changsan kibadu ubada matung inaduna lai khonglei thuna chattuna asiba hakchangduda haifet makhongduna kauduna yengi Mekiras na cheptuna leiramba hakchangdo longthoktuna leikre Alex de masaktu ubada khongphamdo maning haifet halle tasengna akiba ama phawre nupa macha kharaduso khaji khantoi adubu Mekiras te handokte thoina do nakan aduwai da famthai aduga munna yeng aduga Alex ta mokon chinduna Rishina litkiba dress lo sir Alex changsinduna yengi hoi haibagom mangaktu nomle nupa macha singdo Rishi palakpaduda mahi changsinduna ikoi koina le Mekiras pocket ta maduna yengi kai yawi haidana Rishi gi ID card na chingba khara fangi Mekiras famlambadu tapna hogalai aduga asiba hakchangduda munna yengduna le Alex te tasengna yengbada hangoibadu oire aduna mamai leithoktuna leikre mamit nama ama yaudravani mamai su blade na lenbagi mamine yomle mana nama su yaudre makhut ki sarukta khubiga khudombiga khutsa ani du su yaudre Mekiras Rishi gi phibam mawong adum munna yeng aduga Alex ta onsinduna asiba se swaida thamgano mai thadu kera ke dogege noin thokto wahai se hairam laga Mekiras to manungda changkre Mekiras ki irai laina haidorakliba wadu tabada leiriba miyoi shingdo ngakna yengduna leho adubu Mekiras te thawa sade manungda changlaktuna vision leiriba adomda changle aduga makhutto hamtoi magi pocket tagi phone du lauthokduna mani tombada call tawi mani tomba call du thuna dumak paikhatle hello kai baulege ahanama wari kana sanari okay sanar wa mai ge dogone kai wa Rishi do sina fangi kari ai mande Rishi nate phibam mawong mato Rishi nate adudi kana aishu khangde phare dudi ai la ga wari do sanars somda thabak simta lotion ki asumna ani do call thamnakre mani tomba phone du thamkhraga pocket amuk hapchinkre aduga ahaldu da onsinduna ipo asigi nungsi thugaiwe adabro ya tapane ne sidi yam kankre atopa changbam lambi lebro khulgi ahaldo ahal oirakpagi mana su khara pangle aduna nganglibadu tade haibagi mawongda mana kong thangjile mani tomba matawdu ubada dum khangle mana nganglibasi tadre haiba amuk khonjel do horapna ahaldugi mana kong mayada changsinduna haire asigi manungda changnaba atopa lambi leitraboi po ahaldu su horapna khumai asom ching manungdagi changadi leibanene mani tomba ahaldugi khonjelduna yakmandana khazi mamaido hantoi ahal oirakpagi na taba kharadi wari sanabado kharadi warani haiba mani tomba khangle mani tomba khangningliba potto phangdaba yade haiba wasina mang thaduna leikrabani aduna wado makha tare adoipo kadom chatoino takpiba yagadro kari thabakino ne bungo ipo pot amta thijagi tawbane atuki manungda changbase ko pakna changba yadene khulgi khulakpagi ayaba lawraga changgadabani ne mani tomba matha hairap sai wasi irai laiba oiraroi haiba ma khangle wadu makha taraduna khulakpagi yumdo aingonam ta takpiyo ai haijaruge maadiko imphal da chatkibani ne numit tarukni leiraga halakani haipane ne ipo karam kanda halakani haige nahan chatkibane adudi masem kumpa male ko Mani tomba upai leite mafam dudagi thokle aduga Mekiras ki leifam du tamna lai
ꯃꯦꯀꯤꯔꯥꯁꯇꯤ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯐꯝꯕꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯟꯖꯥꯗꯨꯗ ꯑꯦꯂꯦꯛꯁ ꯔꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯃꯦꯀꯤꯔꯥꯁꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯣ ꯃꯥ ꯆꯪꯕ ꯈꯧꯇꯛ ꯆꯥꯏ ꯃꯦꯀꯤꯔꯥꯁꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯁꯤ ꯈꯜꯂꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯦꯀꯤꯔꯥꯁ ꯑꯦꯂꯦꯛꯁꯇ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯪꯉꯣ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯁꯔꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯃꯥꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯅꯪꯕꯨ ꯔꯤꯁꯤ ꯃꯥꯟꯕ꯭ꯔꯅꯦ ꯑꯦꯂꯦꯛꯁ ꯃꯥꯟꯗꯦ ꯁꯔ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯁꯔꯗ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯄꯨꯟꯁꯤꯁꯦ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝꯅ ꯌꯣꯝ ꯑꯩꯁꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝ ꯑꯣꯜꯂꯤ ꯑꯦꯂꯦꯛꯁ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ ꯋꯥ ꯈꯨꯝꯂꯛꯇꯦ ꯃꯦꯀꯤꯔꯥꯁ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯆꯤꯌꯔꯗꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯂꯦꯛꯁ ꯃꯇꯧꯗꯨꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯗꯣ ꯍꯥꯏꯈꯤꯗ꯭ꯔꯦ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯪꯅꯕ ꯔꯨꯝ ꯑꯗꯣꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇ ꯍꯥꯟꯅ ꯑꯦꯂꯦꯛꯁ ꯑꯦꯂꯦꯛꯁ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯂꯛꯏ ꯑꯦꯂꯦꯛꯁ ꯅꯨꯄꯥꯗꯣ ꯁꯤ ꯌꯧꯔꯦ ꯀꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯗꯥꯏꯅꯦ ꯈꯪꯗꯦ ꯇꯤꯝꯕꯣꯡ ꯌꯥꯝ ꯀꯥꯎꯋꯦ ꯑꯦꯂꯦꯛꯁꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯂꯩꯃꯥꯏꯗ ꯃꯃꯤꯠ ꯑꯅꯤ ꯄꯥꯡꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯁꯔꯗ ꯄꯥꯎ ꯄꯤꯔꯨꯒꯦ ꯑꯩ ꯄꯤꯔꯒꯦ ꯅꯣꯏ ꯑꯁꯤ ꯌꯦꯡꯉꯝꯃꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁꯅ ꯃꯦꯀꯤꯔꯥꯁꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯁꯔ ꯅꯨꯄꯥꯗꯨ ꯁꯤ ꯌꯧꯔꯦ ꯃꯦꯀꯤꯔꯥꯁ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯧꯖꯤꯛ ꯃꯦꯀꯤꯔꯥꯁ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡ ꯊꯥꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯦꯛꯁꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯦꯀꯤꯔꯥꯁ ꯂꯥꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯋꯥ ꯍꯥꯏꯔꯝꯗꯦ ꯍꯥꯟꯅꯒꯨꯝ ꯀꯝꯗꯧꯅ ꯀꯔꯝꯅ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯉꯁꯤꯗꯤ ꯀꯨꯞꯊꯅ ꯍꯪꯂꯨꯗ꯭ꯔꯤ ꯍꯥꯟꯅꯗꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯅꯕ ꯂꯣꯠꯇꯨꯅ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯑꯍꯦꯟꯕ ꯋꯥꯁꯤꯡ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯥꯏꯈꯣꯝꯕꯒꯤ ꯒꯦꯠ ꯃꯌꯥꯗ ꯊꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯃꯥ ꯇꯥꯎꯊꯔꯛꯂꯤꯕ ꯌꯥꯊꯪꯗꯣ ꯏꯟꯗꯕ ꯃꯇꯤꯛ ꯅꯠꯇꯦ ꯃꯍꯩ ꯃꯌꯥꯝꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯇꯨꯅ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯁꯤꯟꯊꯣꯏꯕ ꯃꯁꯥꯗꯨ ꯈꯖꯤꯛꯇꯤ ꯐꯔꯦ ꯀꯨꯞꯅ ꯁꯦꯟꯅꯩ ꯔꯣꯖꯔꯅ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯏ ꯑꯆꯤꯟꯕ ꯊꯕꯛꯁꯤꯡ ꯀꯥꯏꯊꯣꯛꯇꯨꯅ ꯁꯤꯟꯊꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯌꯥꯝ ꯈꯪꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯍꯪꯂꯕꯁꯨ ꯍꯥꯏꯔꯛꯂꯣꯏ ꯈꯪꯂꯗꯨꯅ ꯃꯥ ꯍꯥꯏꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯖꯔ ꯁꯣꯝꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁ ꯅꯣꯏ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗꯤ ꯀꯩꯅꯣꯝꯅꯤꯗ ꯏꯁꯥꯁꯦ ꯑꯃꯨꯛ ꯗꯣꯛꯇꯔꯅꯤ ꯀꯧꯒꯦ ꯇꯧꯏ ꯃꯅꯤ ꯇꯣꯝꯕꯅ ꯐꯥꯒꯤ ꯅꯠꯇꯦꯅꯤ ꯀꯔꯤꯅꯣꯅꯦ ꯍꯣꯏꯗ ꯁꯤꯟꯊꯣꯏꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯑꯃꯨꯛ ꯌꯧꯔꯝꯃꯅꯤ ꯑꯩ ꯃꯦꯀꯤꯔꯥꯁ ꯂꯧꯔꯒ ꯏꯕꯥꯅꯤꯅꯦ ꯇꯨꯏꯁꯟꯗ ꯑꯃꯨꯛ ꯈꯥꯏꯗꯔꯨꯗꯣꯏꯅꯤ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯊꯕꯛꯇꯨꯃꯅꯤ ꯍꯣꯏꯅꯦ ꯇꯧꯒꯦ ꯐꯔꯦ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯃꯅꯤꯇꯣꯝꯕ ꯃꯦꯀꯤꯔꯥꯁꯄꯨ ꯄꯨꯗꯨꯅ ꯎꯈ꯭ꯔꯨꯜꯔꯣꯝꯗ ꯊꯧꯙꯔꯛꯏ ꯃꯦꯀꯤꯔꯥꯁ ꯋꯥꯔꯤꯁꯤꯡꯗꯣ ꯃꯅꯤꯇꯣꯝꯕꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯅꯤ ꯍꯥꯏꯕ ꯋꯥꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯇꯦ ꯄꯥꯏꯈꯣꯝꯕꯅ ꯁꯣꯏꯗꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯅꯦ ꯍꯥꯏꯅ ꯐꯥꯔꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯕ ꯔꯥꯖꯇꯒꯤ ꯍꯧꯔꯒ ꯔꯥꯖꯇꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄꯅꯦ ꯑꯩ ꯈꯪꯉꯤ ꯃꯅꯤꯇꯣꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯦꯀꯤꯔꯥꯁ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯧ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝ ꯈꯜꯍꯟꯕꯅꯤ ꯃꯥꯒꯤ ꯃꯇꯧꯁꯤꯡꯗꯨꯅ ꯆꯤꯡꯅꯍꯟꯕꯅꯤ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯧꯖꯤꯛ ꯈꯖꯤꯛ ꯃꯀꯥ ꯐꯣꯡꯕ ꯍꯧꯔꯛꯂꯕꯅꯦ ꯃꯦꯀꯤ ꯅꯪꯒꯤ ꯀ꯭ꯂꯤꯞꯇꯨ ꯀꯝꯗꯧꯔꯦ ꯐꯪꯉꯤ ꯃꯇꯥꯡꯗꯨꯗꯗꯤ ꯑꯕꯦꯝꯒꯤ ꯀꯦꯁꯀꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯉꯤ ꯑꯕꯦꯝꯒꯤꯇꯪ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅ ꯌꯥꯔꯦ ꯑꯣꯀꯦ ꯀꯣꯄꯤ ꯇꯧꯗꯨꯅ ꯊꯝꯃꯨ ꯍꯣꯏ ꯊꯝꯃꯤ ꯑꯗꯣ
Nangiduna kamdoba. As kulakpada hangdradi yaroina harini. Oh. Karadi kuina changani. Adugini. Ay sige tabak sa hana tawrage haidana mafam sida laisi. Ado clip to wiram gidrani. Ay giduda layhorido chaplaga matik ni yaurito. Sing ni yaudi. Shop nagi minute mangamugi. Parisi. Yengasi. Kay na kaya haibado. Tusiyan si ay nangarang angang anidi taban. Pao hayraktra. Ay kolam tatawgi. She haiduna. Phone lau thoktuna call tawi. Adumak thuna pare. Hello sir. Kamdore. Sir na haibado thiri. Ado bangdi. Amta bangdro. Paperwork so. Amatang ngari sir. Asigi matik sida laitre sir. Lagdrasi yardro. Yarni sir. Ay paudum haijaragi. Asumna call du thamna kre. Ani du so hospital room dalai. Mani tomba wahang hangle. Abim gi clip to lairadi case reopen tawraga proof sing si piraga yaradro. Yar. Kayge. Wari yam lai. Yaikhom nataba mi ama matang sida yauri haiba ikha. Yaikhom na sigumna matomda thak mayam si tawrakadaba nate. Magi tungda mamigumna mi amana chawna mating pang sakudaba mami. Mani tomba khumde tumin lay mekiras wado makha amuk taraduna nang khangubra. Abim gi case ki kaluraba tungda aikhoi ihan hanba company do mutkibada. Mani tomba hoi haibagum nom lay. Adugi case do police da yogibani. Aduga company do adumna manghanbagi mingda aigi mingda yaurame. Aigi ming yaurpadagi case do mirabana tupchinkre. Aigi ming yaurpadagi mani wari yam lay. Abim ki case do hek puthokpada thoklakadaba wari mayam se mari. Hoi. Adoras ki family mapam khangdana mangre. Parihan gise. Kamdona. Khangde. Thama muksure. Ay shu shenthoi accident thokpaga kaiga moigida thoidokpa lupsilutre. Aduna. Aina case reopen tawraga loishinba yaroi harise. Mathang maral singdo namsindoriban. Aduga mapunchi chupa jail da lehan. Natraga phasi tawba. Ani sida raidani. Mani tombana nupibu sanapone haina khanba mi khaidine. Ay liem namda thar. Ikut makna hatkani. Mekiras mani tombada hai feding le. Mamanabasi saure haiba khangi. Wala ngangde. Adumak tumina laikre.